Mijing tabir ba khoi puno po image TV ne taram oksha bagal loina na Bajas Kumar na khurumjari ngasi gi maroba pauda let us move high with him the Olympic Day pangthokri Numit humni sathagadaba mangarak suba basic fire and life safety training ngasi dagi haudokre Hamasuma Satharakpa World Hypertension Day 2025 ngasi lotion kre loinana Jammu and Kashmir gi Pahalgam town the attack chathaduna lamkoi ba kya hat ki thodok to chenaba militant ahum phare wa pungoy pau lobirasi Maleng pham khuding da ngasi Olympic Day gi thorom pangthok na bugum state asida su Manipur hockey na sinduna Kuman Lampak Hockey Stadium da pangthokri thorom aduda Bishnupur SC MLA Govindas Konthojam Olympian KSS Thoiba lifetime president Manipur Hockey gi advisor Ganendro Ningombam Manipur Chamber of Commerce and Industry gi president Dr Basudev Manipur Hockey gi president Khoirom Loya Lakpa 33 Assam Rifles ki commandant Colonel Radhakrishna Imphal Iski SP Rakesh Balwal IPS Amadi Wangkai SC MLA D.H. Arun Kumar na Athoiba Mitunglen Singh Oina Saruk Yaki Thorom Aduga Mari Leinana Bishnupur SC MLA Govindas Konthojamna Haikibada Tahi Asigi Olympic Day gi team Oikiba Ladders Move Hairiba team Asima Ngasigi Sanaroi Singh Asida Uba Fangi Amadi State Asina Sana Khotna Bagin Infrastructure Matik Chadrabasu Tungan ba Masana Singda Malem Sin Tungna Masak Kanglaba Sanaroi Kya Putoli Masidanatana Ngasi Lamdam Asida Amaga Punsin ba Yadana Lapthok Nana Lairiba Asi Ngasigi Numit Asidagi Apun Bagi Saktam Ama Utnaba Hotnabada Punamakna Daita Laminaduna Apunba Santi Labor Lamdam Ama Wahilasi Haiba Wapam Sing Chu Fondoki For the players, particularly the hockey players. Masida koi yam harau zaba akoi district khudimok ta chapi raheraga scouting tawidana aduga potential leba area phido pi raheraga infrastructure sem na bagi lakot pi riba asiguma thoram sing asida koi soidana support tawjagani hoji aduna koi na haijaning madi losin jara kodai ya matam yam sang lojoroi ing tappa santi amu hanjilak baharaga State asida ngasi nauna COVID positive oiba mioi tarahum doi thengnare ngasi apunba mioi nifama thoi COVID test tawbuda mioi tarahum doi positive oiba thengnabadagi state asigi oina COVID positive oiba missing chamaga yankhani pal sure haiba positive oiri basing asi Bishnupur da positive mari Imphal East Kuntrom doi Imphal West chamaga tarani thoi Kakching district ama Technopal district ani amadi Ukul district amani Manipur Fire Service the Sinduna Numit Humni Chupna Chathagadaba Mangarak Suba Basic Fire and Life Safety Training Ngasi Hodokre Ministry of Home Affairs Government of India gi Paukta Matungana Government of Manipur gi Initiative Makhada Training Asi Pangthokpani Mapal Kangjai Bunga Thangnana Laiba Manipur Fire Service ki Headquarters da Pangthokpa Training Hodokpagi Thorom Aduda Directorate of Health Services Manipur gi Director Dr. Chambo Konmai RIMS ki Director Professor G. Sunil Kumar Sharma, Joint Secretary Dr. Mayangbam Bhito Singh Amadi Manipur Fire Services ki Director L. Navachandra Singh na Mitunglen Singh Oina Saruk Yaki. Tharunga Mari Lainana Health Services ki Director Dr. Chambo Gonbain Hai Manipur da Nursing Home kaya Lairiba Home Sing Asi Fire Safety Measures Lairabra Hai Asi Tangai Fadana Mari Lainaba Department Sing na Yangsina Hanimagi Apamba Pongdo Kiba Loidana Lairiba Staff Sing Su Ningtina Fire and Life Safety Gi Matangda Train to Matautai Pongdoki Ngasi Haudok Kiba Training Aduda Tongan District Ki Hospital Kuntaruk Tagi
nominate taruklaba doctor sing nursing amadi staff punna trainee yankhai humdoina saruk yaki or she puts the candle lighting just near the oxygen, it can explode because it is highly inflammable. So we need to give them guidance also, guidelines, particularly in the institutions, in the hospitals, nursing homes and all like that. Ministry of Social Justice and Empowerment Government of India ki midang makada lebak sigi nahal singbu mayai ka sinjak ti lapthok nanaba pandam da paikhat liba thorang nasa moktu bharat abhiyan ki saruk ama oina awareness cum sensitization program loina DC Bishnupur oina nauna tho purak labi puja elangbam taram okpuga loina AC Girls Hostel Laimuram amadi Laimuram High School da hangliba relief camp da laiba IDP singa sakhang maikhang nabagi thorom ama District Administration Bishnupur Social Welfare Office Bishnupur amadi Manipur Institute of Health and Social Development na punna khusam nana sinduna Laimuram Community Hall ngasi pangthokre thorom aduda DC Bishnupur puja langbam Laimuram Yaipa Lamsing Loop ki President SS Budhi DSWO Nikita Thangjam Social Activist KH Jibon Haino Bok Laimuram Joint Committee ki President N Sumila Miss Universe Manipur 2025 Sarangtem Nirupama Femina Miss India Manipur 2024 Chanchui Khai Newton Ningthongbam Asian Youth Leader Colombo Plan Athoiba Mithunglen Sing Oina Saruk Yaki Thorom aduga mari leinana District Social Welfare Officer Nikita Thangjamna Phongdok Kibada IDP Singda drug na piriba saitheng amadi masidagi kari kamdauna nathaigani khangnanabagi damak thorom asi pangthokpani haiki thorom duda DC puja elangbam amadi IDP singa sakhang maikhang naduna interaction through toki thorom aduga mari leinana social activist KS Jibona Phongdor Kibada relief camp ta leiba IDP singna thengnariba awaba sing thengnaba hainaba amadi kari karamna komna hingba yagani haiba tananaba amadi khangminanaba pandamda thorom asi pangthokpani haiki solve taunanaba aduga akoi nungai phana akoi IDP sing na de yetna masamu phana amadi moigi rehabilitate taunaba yaba lambi do thopi wa haina hajaru bata swaina akoi Laimuram gi community hall da swaita akoi pujabani Numitarani Chathagadaba Hindi Bhasa Santetna Sibir Pathyagram Hodopoitram School of Women's College Nambol Department of Hindi and IQAC Amadi Kendriya Hindi Sanstana Punna Samnana Sinduna College C Conference Hall the Ngasi Hodokre Thorom Hodokpa Aduda Kendra Hindi Sanstan Dimapur gi Regional Director Dr. Tunbui S School of Women College ki Principal Dr. R.K. Lokendra S School of Women's College ki Exam Controller S. Chandra Kumar Amadi S School of Women's College IQAC ki Coordinator Dr. S. Sowat Chandrana Athoy Mithunglen Oina Saruk Yaki Thorom aduga mari leinana Department of Hindi S School of Women's College ki Aishwadi Dr. A. Sundarna Phongdok Kibada Hindi Marathi Amadi Malayam ki Khwaidagi Liraba Sanskrit Chatna Lonchat Kayagi Pidamnafam Oirba Sanskrit Longi Mayek Asisu Devanagari Mayekna Oibana Laibaksi official language Oibani Maram Asina Hindi Devanagari Haiba Yamna Tangai Fadaba Ama Oiri Haike Directorate of Health Services Manipur Amadi National Health Mission Manipur Non-Communicable Diseases NCD Division Sinduna Tha Amasum Chatharakpa World Hypertension Day 2025 Ngasi All Lambulen de Laiba Hotel Imoles Ta Loshinbagi Thorom Aduda Health Services Manipur ki Director Dr. Chambo Gonmai Family Welfare Government of Manipur ki Director Dr. N. Hemanta Kumar Atoiba Mithung Amadi Thoromapu Oina Saruk Yaki Measure your blood pressure accurately, control it. Live longer haiba thim galoina pangthokyo thorom aduga mari leinana Health Services ki Director Dr. Chambo Gonbaina hai meoi ama natraga amadagi nahalakpa natrabasu masa masagi chinjakna ohelakpa laina makhal amasu
ओइबा ब्लड प्रेशर वांखलकपदगी ओइहनबा हाइपरटेंशन हाइबा लैना असि पोखली हाइबा लैना मखल असिना हौजिकी मतमगी अहोंबगा लोइनना पुंसी महिंग होंगलकपा चाबा थकपा सेक्शनदबा मरु ओइना थुम यामना चाबना बीपी वांखत हनबगी मसाक अमा ओहली मरम असिना हक्चांग फना थमगे हाइबदी पुंसी महिंग होंगदोकपा असिसु दरकार लै मसिदा नतना हाइबा लैना असि जेनेटिकली नाबा ओरबसु मरु ओइना थुम चादबा फेट अमदी रेड मीट चाबगी चांगचु हंथबा अमा चंगी अफब चिंजाक चादुना हक्चांग साजल चांग नायना तौरबदी लैना असिदगी नाकथोकपा अमदी लैना असिना तोंगान तोंगानबा कया सिंग द पीरिबा खुदोंग चादबा कया ना मरम ओइरगा खुदोंग थिबा थोकपदगी कनबा ngamgani phongdoki nakal amromda hojik manipur da covid-19 laichat nomonomogi hengalak basigi matang da pawi sing hangba wahangi pakum pirduna hai india da nona covid laichat amuk nona lakpagi miam na pau तादुना लाकपनी मरक असिदा मणिपुर दसु पॉजिटिव केस नोमगी हेनगलकलिबा असिदा मखा ताना संदरोक्तननबा डिपार्टमेंट की माइकेदगी स्टीयरिंग कमिटी सेमदुना लौखटपा याबा थबक थरम सिंह सेक्शन थौरांग ओइना सथबा हौख्रे हौजिक फावी ओइना मिनिस्ट्री दगी डायरेक्टिव पिरपगी दी लैद्री अदो स्टेट लेंगा की ओइना डिपार्टमेंट असिना पाइखटपा याबा थबक सिंह दी लेप्तना पाइखटली मियाम असि ममांग द कोविड लाइचत लाखिबा अदुगी अकीबा या लैखिबा अदुना नौना अमुक संदोरपा असिदा नुंसा थीदुना पाखटपा कयागी वफम लाए अदुबु नौना कोविड लाइचत लाकले हाइना मियामना का हेना मेपाइनिंगाय ओइदे लाइचत असि मखा ताना संदोरतनबा तंगाई फदबा कोविड लाइचतगी ngaktoknanaba लैरिबा चटना कांगलोन मियाम तिनबा मफम सिंगदा चटपदा मार्क्स उपा खुदसा सेंगना हामदोकपा अमदी मी अमगा अमगगी बरकता थंबा अरापना चिंगबा सिंग असि ngakna chatpa mathautai phongdokhi. And then also this particularly those who are overweight and all, they need to be very careful. And then we are seeing a lot of people having heavy weights, maybe because of the work in the workplaces also. But those Manipur thokliba sahi ani helaba irang asigi waroishil puraknaba honabada BJP gi center gi lusingba singna lawriba thodang asibu penaba phongdokladuna Kakching Khunau Municipal Council gi ward number 7 gi councillor oriba angom Bimol San ngasidagi BJP dagi tokre hiramasiga mari leinana Kakching Khunau da leba Bimol Sal gi mayumda pangthokpa pawmisinga unaba amada Bimol San na makha taraduna kuki narco terroristina chatharakliba chahi ani helaba irang asina lamdam asigi chamjarba miyoi kya gi punchi lomkre kaya amana ngasi fawba miyamga mimanaba ngamdana leiri aduga miyoi lising kaya gina masagi mayum makai maina tumna thadokhibadagi lanjeng nanduna leiri asumna khulai matik chana pairba kuki singna chatharkiba lan asibu BJP gi lusingba singna ngasi fawba thamoi sengna waroishin puraknaba hotnadri madugi mahutta lan asibu ngaihak lerga foreign ikhut yawi amuk hai amukna narco terrorist singna hobani amuk hai aduga amukna kangluk masel gi lan ne amuk hai tawraga miyam bo pangma siduna leiri maru oina lan asibu numit tara mangani gi manungda loshingani haina lauramba Union Home Minister Amit Shah masamaktagi hawraga leiriba BJP ki lusingba singna Manipur miyambu mi ama oina udabagi mami tari maru oina India ki Prime Minister Narendra Modi su Manipur ki chahi ani helaba lan asida noma fawwa state asida laktuna awaba taraba miyambu unaduna lan asibu loshinnaba honadri amadi Manipur gi leiriba miyam gi mute amadi CSO kayana Prime Minister ga unaduna state asigi wathok asigi matangda wari chananaba hotnabadasu ngasi fawwa matam pibidri asumna BJP center gi lusingba singna lamdam asigi miyambu thoi usitaba amadi miyamgi awaba masak khangbidaba matau asibu yaningdaba phongdok poina asidagi mahakna BJP dagi toknanaba firep asi lawrpani haikhe thabo lasida unsilaga Manipur da yelobi kanu honabada tangu laita government ama leino honabada BJP have party dei kothadna anuba Manipur kanwa yaba party ama sema darkar lei haina hi miyam phongda Untuk cakap, asyik nak berapa mereka, ayat sama BJP parti dari nasi.
डिजाइन तौजरी Thangta Music Manipuri Dance Samadi Fine Arts Subject Singi Marking Scheme Gi Matang Nomi Oba Workshop Ama Council of Higher Secondary Education Manipur na Sindhu na Pangthokri Major Kula Labor Manipur Press Club ta Pangthokpa Workshop Adu Haudokpui Thoromda Kosem gi Chairman T Ozit Secretary KH Asik Kumar Controller of Examination Ozoy Amadi Cultural Activists Mutua Bahadurna Thorom Mapusing Oina Saruk Yaki Oza Humpu Henbana Saruk Yakiba Thorom Adugi Matang na Kosem gi Chairman T Ozit na Phongdok Hibada Thorom Asi NAP 2020 gi Matung Inna Hozik Laibak Asida Honglakli ba examination system asida subject mari asisu yahonanba pangthokpani maruk oina science arts amadi commerce stream da leiba atai subject singi oinadi hanadagi lakliba marking system adu NAP 2022 da ohongba leitragasu hairiba subject mari asida semdokpa mathau tari maram asina asi workshop asida saruk yaraba expert oirba oza sing asida pirakpa recommendation sing aduna kosemna makhatana syllabus and curriculum da semdoktuna thabak oina onthokani maru oina subject mari asigi hana leramba theory amadi practical gi marking system adusu ngasigi workshop asigi matung ina ahongba soidana leiragani hairiba ahongba asina mahiroi singdasu sauna kana fangani haiki ngarang sakhangdaba singna naramtong DIC maira sangda bom Pokai Halamba Thodokpu Yaningdaba Uladuna Wakat Mifam Chatakre Oripok Nupi Apun Lup na Sinduna Chatakiwa Wakat Mifam Aduga Mari Lenana Lup Asigi President in Charge Guru Mayum Ongbi Dayapatina Phongdorokpada Miyamna Kiningai Oirba Bom Ama Maira Paibi Sanglenda Pokai Han Kiba Thodo Asi Akan Mamong da Kandem Tawi Miyam Tin Mapam da Asigumba Thong Asi Makhatana Tawiganu Loinana Ngarang Pokai Kiba Bom Adu Laibak Pabadagi, May Amata so Pandi, Nahodre, Adum Oinabak, Mairasang Haibsi Imam Mayam, Mapam Aduda, Hinung till Naidana, Punduna, Laibak Asida Torakpa, Todokaya, Tenanaba, Punpam Amani Hansu, Pundoki. Koi thamoi suma nungaite tawi ka nu sigum basi atu kari nungaite ba lai bagi no hai basi so atu mo matam da singdok mi ro hai bu wapam se si jo atoi puni puni pi akun manu atu ko puni puni ko manai ba ki mo na koi hai ri Manipur thole sahi ani helaba irang asigi hofam oiriba Bishnupur district ki manung chanba sendra da lamkoi bani haiduna lamdam sigi miyamna chikna chaina ba ngamdana lakliba kharak Kanthabiu aduga Chandra Madi Fuba Lagi Awang Tangba Didim Lambida Pot Yolibasina Atingba Lady Haiba Mayaka Sinjak Oidba Asi Yonba Chatliba Tha Sigitang Contra Pawi Manungda Lushin Gadabani Hana United Women's Development Organization UWDO Bishnupur District Secretary RK Tomishana Pongdrokli UWDO Gi Ningthokongda Labor Office Tangase Pangthokpa Paugi Bifamda Wapam Asi Pongdokibani Mahana Makha Taraduna Sendra the Koiba Lakpa Pakang Lishabi Kayana Lambigi Nakal the Yoliba Satak Sing Cha Thak Padanatana Kari Kari Polam Sing Cha Thak Puno Khangde Halakpa Lambida Khana Sainaba Ningai Sangdanaba Mishimina Road Accident Topui Chang Hengalakli Maramasina Port Yoliba Singna Chumnagi Aho Atum Yonbiu Lakliba Matang Thagi Amadagi Hauduna Lup Asigi Thomising Nasu Yangshinba Horgani Ganagumana Hariba Wapam Toidaba Lamhen Tuhen by Yaut Lagadi Ayan Yoiba Cherak Pangani Aikoi Hose Irang Lepanatri Maramasina District Asigi DC Amadi SP Nasu Hiram Sida Yang Changbiu Paugi Mifamduda Organization Asigi President Nepram Bimola Amadi Finance Secretary Oinam Bina Amadi Atei Thomising Show Saruk Yaki Posting Adulu Sindiu Aduga tang amadagi di akoi rotation naina hariba Bisengpur district asida mayai kaba sinja kari kari yaurabano khana sainaba crime may ama thuglak libase haibagi akoi yingsin badu jarage aduga koina hansang laphok sariba asida aki akhang tujungba pok pagi mahuta ya awaina na lam hen tu hen dana jo lamba thengnaragadi madu ain yo oiba matik saba dandi masana phangba Hangan Nabagi Damota Sumiam, the Kanganjari
Sesam Abdul Kadir Mihat Chanaba Maroi Bamishak Police na Fakibagi Laki Drabagi Hakchang Laurugani Haina Mishia Sigamari Lena Samku J Sigi Mike the Give Hong Drogli Hidama Sigamari Lena Joint Action Committee against the brutal killing of Sesam Abdul Kadir allies Achoba Paubitek Melekagi convener Sesam Hesham Nahai Mihat Asida General man accused Oiba Longzam Kaba Para Matung JC Amadi London Asigi Seso Singi Oibam from Ama Pangtuk Lava Tungda Hakchang Lowa Yauna Warep Kya Loki Warep Sing Adugi Matung Inna Asibakchang Hayeng Lauragani Loinana Maki Matau Mangam Hayeng Nungtil Pung Manga Taba Matamda Paubitek Polo Ground the Pangtuk Lagani Hairiba Mishia Sigi Matangda Sarkar Gi Makedagi Karigumba investigation Tatarpada Asoiba Yarok Abadi Makata na Kongjang Kaya London Asigi Seso Singa Punduna Sanchin Gani Manipur Police na Miamgi Hulkang Logi Matung Inna Tabak Pakat Pir Pagi Damak Loinana Iramdam Manipur Asida Lairiba CSO Club Organization Maira Paibi Singbusu Hairiba Mihat Asibu Yaninde Haidna physically amadi morally support Tawirakiba Singbusu JC Mike Digi Tagatpa Fongdrogli Hayeng Eupung Taramatoi Tamatamda Sesam Abdul Kadir Gitwa Yaudra Hakchang Loba Chatpadasu Miam Suruk Yabiu Amadi Sesam Abdul Kadir Gitwa Yaudra Hakchang na Magi Ponapum Lamdam Tamna Purukpada Lambiginak Yet the Lepiduna Awab Fongdok Minasi Fongdoki Hairiba Sesam Abdul Kadir gi dead body ese Aikoina Loba Haina Soup Lemnare Loinana Maki Achang Asip Makata Boyna Aikoina Magi Matomang Pang Tok Namagidamakta Hayeng Asigi Pung Mangata Matamda Pautek Polo Ground Da Akoi Pangtok Chegani Aduga Loinana Hairiba Misi Asigi Matanga Sarkar gi Mekei Dagi Makata Bai Karigumba investigation Chathapa Matamda Asoiba Karigumba Lerapa Tarabadi JC na CSO Mayam Singh Punna Paminaraga Makata Bai Koi Fire Lorkani Amadi Mihatina Hakiba Sima Sahanigi Mishia Sida Makima Puroiba Majibur Rahman Sada Maripudrama Pal Singnava Poi Haina Mishi Asiga Marilena Siam Kiba Jeshina Pongdroli Mishia Dubu Yanindo Pongdoktuna Ngasisu Mihat Tachenaba Sing Putoktuna Serak Piu Haiduna Laikai Miamna Wakan from Sakri Wakan from Aduda Saruk Yakiba Laikidrabi Sima Sahani Mishigi Marilena Siam Kiba JC Convener SK Malik Nahai Masani Lerabi Sima Sahani Halambagi Todo Asi Miwebagi Lichatki Wang Madani Mihat Asimak Akan Mamong the condemned Toi Mihat Asi Kanana Chatabano Haiba Hojik Pau Kangbangandri Mihat Pa Putok Pinaraba Jeshina Lengak the Puni Punipalki Matam Takiba Asi Pawagi Manunda Tabakta on Tokadabani Punna Laminariba Nopi Amabu Hatlamba Haiba Si Singnaningai Oi Maruina Mahaki Mapuroi Bada J Sina Chada Marfudrama Palgi Jingnava Poi Tawutabu Authority Oiba Polisna Hiram Asida Tigatli Bani J Sina Sub Mihat Paputok Trabadi Asiba Loroi Haina Kanganba Laikarbani Fondoki Authority na Maralay Bakung Maku Atumatamda Agat Piduna Matichaba Dandi P. The Tabani, I would say, Han Bagi, Sigi Pandamne, Loina Loina, Sigumba, Mihata Sematung, Tarokana Bagidamak, Tungi Mirona, Sigmutaboga, Tawia de, I have Panabagidamak, Ladiva, Levaga Sigi Lobo, Sapsana Season of Viduna, Sarkana, Matichaba Dandi, Ihan C. I would say, Sigmate the Gate, Koikman, Tangana, Ihan Nabagidamak, one in the sea, I would talk about. Indian administered Kashmir ki Pahalgam town da lamkoiba sing attack chathaduna meoi kya hat ki pathodok to senaba militant ahom fari parab sing adu Pakistani national sing ni hari masak yakthok handuna police na makhoi da khan khra meoi ahom adu gi manungda ani na Pakistani aduga amana local dagini national Investigative Agency NIA na local mio ani militant singbu changjapam pirami haibagidamak police na pharamatungda ani di Pakistani haiba khanglakibani Pahalgam gi popular tourist spot
बाइसरन मिलिटेंट सिंह अटैक चथदुना टूरिस्ट अमदी लोकल अमपुना मियोय कुंतरो हातखिबनी फारबसिंग अदुना मखोय अटैक चथबदा यावखिदे हाइना अहानबददी खुमखी हाइरी ईरान की इवेंट प्रिजन जाउना कैपिटल तेहरान दा टारगेट तौदुना इजराइल नंगसी नमित युंगबा अदुआइदा एयर स्ट्राइक तौखरे इवेंट प्रिजन असी वेस्टर्न डिटेनी याउना ड्युअल नेशनलिस्ट सिंह फंगबा मफमनी इजराइल नसु तेहरान की इरानियन गवर्नमेंट दा टारगेट तौदुना एयर स्ट्राइक चथकी हारी इवेंट प्रिजन असी रिवोल्यूशनरी गार्ड न चलाइबा पॉलिटिकल प्रिजनर्स अमसुंग वेस्टर्न टाइज दा चेनाबा फादोक सिंगी थम्फमनी रिवोल्यूशनरी गार्ड असी शक्ति यामना लाइबा ईरान की सुप्रीम लीडर अयातोला खामैनी दा डायरेक्ट रिपोर्ट पीबा फोर्स अमनी फैसिलिटी असी यूएस अमदी EU सैंक्शंस की मखादा लाइबने हरी इवेंट प्रिजन की मफम खरा सोकी अदम ओइनबा हौजिकटी कंट्रोल तौरे इजराइल न नौना एयर स्ट्राइक चथरकलिबा मफम सिंगी मनुंगदा पैरामिलिटरी रिवोल्यूशनरी गार्ड्स के सिक्योरिटी हेडक्वार्टर्स पैलेस्टाइन स्क्वायर बासिस वॉलंटियर कोर्प्स बिल्डिंग सिंसु यावरे सानबगी पाव ऑल जिरीबाम स्पोर्ट्स एसोसिएशन AJSA न सिंधुना ममांग था मेगिटांग कुंतरुक्तगी होना जिरीबाम हायर सेकेंडरी स्कूल की छानबुंगदा टीम 13 सरुक यादुना सानबा हौकिबा फर्स्ट Satish Chandra Roy Memorial Mini Boys Under 13 Futsal Football Tournament 2025 की ngasi sana kiwa final match da Sonapur GPSA na CKCA bu goal 3-3 ta maithiba piduna Sonapur GPSA na champion aduga CKCA na runners up takhre ngasi final match ki thorom da social worker and Budasandra Singh AJSA ki president M Brajakant Singh Vice President S Maniton Singh amadi Sports World Silchar gi Mapo Satta Brat Roy na mathang sina Chief Guest of Honor amadi donor oina dice ta phamki match asiga hanba half mamang da Sonapur GPSA na CKCA bu goal mari amada mangjin thaki half matung apiba matam da Sonapur GPSA na CKCA bu goal 3-3 ta maithiba pikibani loisilak pada thoromgi chief guest na championship trophy amadi thoromgi president na runners up the trophy kusinaki best player gi prize na Sonapur GPSA gi Sanaroy Abdul Basit jersey number 10 da piki Aroibada Maroy Pau Amuhanna Let's move 5 team the Olympic Day Pangthokre Namit humni chathagadaba mangarak suba basic fire and life safety training ngasidagi hodokre Amachum chatharakpa World Hypertension Day 2025 ngasiloshin kre Loinana Jammu and Kashmir की पहलगाम टाउन द अटैक चथदुना लमकोइब क्या हाट की बथोदोक त चेनबा मिलिटेंट अहुम फारे ngasi damak tadi paudam pijaba matang asira loishinjare metyang tabiraba khwai punokpo amuka hanna khurumjari